Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Manipur da haukiba pung kunmari da COVID ki anoba case ahum thengnakhi positive oiba mioi amata sikhibagi pau leite National Education Policy lisingani kun chana hanbagi matangda nongmagi oiba brainstorming session amang asi Imphal gi National Institute of Technology da pangthokre Pradhan Mantri na hairi Kendra amasung Rajya singna punna honaminaduna cooperative federalism bu hena artha lehengadabani Leibak sida hojik phawbada beneficiary koti ama lakh 8 henbada COVID-19 gi vaccine kapkhre amasung Malemda maming chatlaba Khajuraho Dance Festival ngasidagi Madhya Pradesh da hokre Leibak asina malemgi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyo kyana sulan phamasida mai paknabagi damak Akasbani Imphal gi ipau gi khuthangda mipung khudingmakna araiba thawong ahum face mask uppa amaga phut taruk lapna na leinaba maimit amadi khusa toina hamdoktuna tarutana na thamnaba apil tawri Akasbani Imphal gi saisakpa mayang lambam Sarat Chandra na COVID-19 dagi ngakthoknaba miyamda apil tawraduna hai Mayambu Mayang Lambam Sarat Chandra na khurumjari COVID-19 laichat asidagi ngakthoknaba khwaidagi pharaba pambaidi section ba haibasna oiri sarkarna laichat asi thingnaba hotnariba asigi mathakta ekhoi punamuk subhap taminaduna laichat asidagi ngakthoknaba tangai phadawa niyam ahumkhak ngakna chatminasi ekhoi khudingmangna yumdagi mapan hek thorkpaga face mask soidana upsi sapo natraga hand wash siznabiduna khutsa sengna hamduksi amasung mi amaga gi marakta phut taruk ki social distancing thamsi section ba haibasna isa ekhoi gi nuksiraba imung manung amadi miyambu lachat asidagi kanba ngamgadawri bane mayambu amukahna khurumjari Haujik mapung oiba pau Manipur da haukiba pung kunmari da COVID ki anoba case ahum thengnakhi positive oiba mioi amata sikhibagi pau leite Raijagi Haksel Bibhag na ngasi numidang wairam thokiba serol amada hai haukiba pung kunmari da senapati dagi mioi ani aduga Bisnupur dagi mioi ama punna mioi ahum COVID-19 positive oiba thengnakhi masiga loina na apunba positive case ki masing lising kunma panchani kuntra humdoi sure Manipur gi higher amasung technical education da National Education Policy lisingani kunchana hanba haibasida nongmagi oiba brainstorming session amang asi Imphal gi Langul da leiba National Institute of Technology da pangthokre Thoramdu da wangangbada Shiksha Mantri Sorok Haibam Rajen Singh na hai Sarkar asina Raija sida Shiksha gi magun hengat hanaba honabada akan bamidyeng sangli Raija sida National Education Policy lisingani kun mai pakna sana hanba ngamnabagi damak Sarkarna State Task Force amasung Sub Task Force semle Athuba matam gi manungda Raija thaki asoba seminar amasu pangthoklagani haina mantri na makha takhi mangna hai Raija sida technical amasung non technical institutions singi infrastructure sing asi atai Raija singa changdamna bada sothari mantri na hai maramaduna shiksha pibagi thawong hena fagar hanba ngamnaba sarkar na honaba yabo honagani tungda mantri na net ki classroom sing amadi campus su yengsinki Lok Sabha gi MP Dr. R.K. Ranjan Singh na hairi lamdam asigi ina khulaba heritage pu yokhanabagi damak aikhoina mahusadagi leiraklaba hauna lonsat amadi sanskriti kaihandana thambatai Ukhrul Jilla gi Nungsong Khunau da ngasi mahi marong hunbagi kumhai luira festival da athoiba atithi oina wangangbada Dr. Ranjan na hai Kanglup khudingmakna makhoi gi mahusadagi leiraklaba sanskriti gi masak sing adu atopa kanglup ta su khanghanaba honagadabani mahang na hai Yelongwi dagi sanarakpa law ubagi hobdokpagi ningthauda isai saga porakpa adugo urong yunga phaumayam maharadina yentokanda a systematic and harmonic community amagi lifestyle do ngasi exposed to gibse asuki matik nongsi masi mangaloisi ani suba mana kungi wangwada mayum pangraba isani se singdo lakanda mayamna amuk receive to punna holistically joyous movement tamasagat pase masi this is one of the richest cultural heritage masi punna yokat binasi Aikhoigi culture ase aikhoigi hakni haiba theme da pangthokpa kumsi sahigi festival adugi saruk ama oina tarung kasun haina khangnaba customary gi oiba yumbi amasu yungki Leibak sida sanapot sing sabagi thabakta ithil piba amasung Atma Nirbhar Bharat ki wakhalonda malemgi kaithel da yauhanabagi pandamda Leibak sida ahanbo oina India Toy Fair lisingani kunmathoi
था असिगी कुंतरेतगी मथंग थागी अनि फावबा पांगथोकनी virtual oina pangthokadaba fair asida saruk yanaba angangsing ojasing amasung mapa mamasinga tha asigi kunmanga fawbuda register tawba yaragani mela asida pangthokadaba webinar da ojasingna saruk yabinaba amasung tongan tongan ba competition singda mahiroi singna saruk yanaba Manipur Sarkar gi Education S Department hairi mamang sahigi August da sandokiba Man ki Baat thoromda Pradhan Mantri Narendra Modi na leibak asibu sanapur puthokpagi hub ama ohenaba honanaba haikibani All India Trade Union Congress Manipur State Committee na hairi Manipur da hozik COVID-19 nabagi sang hantarakpa amasung COVID ki vaccine kapagi thabak satharakpa si afaba khongthang amani Imphal da thokpa cherol amada hai adum oinamak vaccine asi kap tringai mamangda hana ningthina sek tawba amasung vaccine kap khraba matung da su ningthina yangsin biba tangai phade Academic session lisingani kun mathoi gi oina Imphal West ki khumbong da leiba BFA gi training center da sahi amagi oiba veterinary field assistant training course ta yaunabagi damak class 10 pass tawraba candidate singdagi raijagi veterinary and animal husbandry services directorate na darkhas kauri yauningba candidate singna tha asigi kunithoi dagi department asigi website tagi application form download tawba yagani hairi Rashtriya Indian Military College Dehradun da January lisingani kunithoi tamgi oina class 8 ta ming chanabagi qualifying examination June manga da Imphal gi Ramlal Pal Higher Secondary School da pangthoklagani akupa marol raijagi school education directorate tagi khangba yagani Bharatiya Janata Yuva Morcha Thawal district ki executive member singi oiba mifam mangasi Thawal da pangthokre thoramdu da handakta NDA pass tawrakhiba mahiroi ani bu sutaramna okhi Manipur Handloom and Handicrafts Development Corporation sinduna Imphal iski nilakuthi da leiba urban hatta pangthokpa handicrafts ki mela ngasi loisinkhre tabiriba pawasi akasbani Imphal dagini Pradhan Mantri Narendra Modi na hairi Kendra amasung Rajya singna punna honaminaduna cooperative federalism bu hena artha lehengadabani Rajya sing khaktagi marakta cooperative federalism gi thawong sangdamna bagaloinana jila singi marakta sumasi sangdamna gadabani Niti Aayog ki Governing Council gi taruk suba mifam hudokpagi warol da Sri Modi na hai Bharat na matam manghan batawdana sakhotpagi lambi da leptana sangsinaba warep laure mang na hai kumsi sahigi budget asibu miyamna yaningba phongdoknarakpa asina lebak asigi miyamgi aningba pambadu khangle amasung wakhalon asi mapung phahanaba honabada naharol singna maruiba thodang lauri Sri Modi na hai Atma Nirbhar Bharat campaign asi Bharat na masagi darkar leibasing adu puthokpada natana malemgi darkar leibasing adu puthoknabagi pandamda paikhatpani Pradhan Mantri na hai leibak asigi private sector su sakti leina manglomda sangsilakli mang na hai handaki budget asida infrastructure gi lamda thadariba senpham asigi damak thagatpa phongdoknarakli amasung masina miyoi lising kayada thabak piba ngamgani Sri Modi na hai lisingani 13 dagi hojik phawbada leibak asigi sahar amadi khungangi lamda Yum koti ani lak ni furom sakre mangna hai sahar tarukta anoba technology sing sizinaduna yum kai sing sana bagi dama atopa innovation gi thorang ama supai khatli leibak sida hojik phawbada beneficiary koti ama lak taret henbada COVID-19 gi vaccine kapkhre haksel amasung yai phayumbal mantraloina hai hauki bapung kunmari da beneficiary lak manga lising kuntaret chama mrifudara taret ta COVID-19 gi vaccine kapkhi maraga sida hauki bapung kunmari da leibak sida COVID ki anaba lising tara Sahum subna taret hena naba phakhibaga loinana leina asidagi naba pharkpagi sang sada marfudara taret dasmik ani taret yaure mantra loina hai anaba koti ama lak taruk lising humbudra nipan henbadi hanana naba phakhrabani leiba sida hojik COVID-19 gi active case lak ama lising nifum doi chama kuntaret leiri masi apunba positive case ki sada ama dasmik ahum sino khaktani hauki bapung kunmari da leiba sida COVID ki anoba case lising tarahum doi chama pan marfudarahum doi thengnabaga loinana apunba positive case ki masing koti ama lak mapan lising humbudra taret hele hidak saba maru eba company ama oiriba Dr. Reddy's Laboratories na Sputnik 5 vaccine athu okai gi oina sizinaba yahanaba Drug Controller General of India da haijakre Hyderabad ki company asin hai ani suba phase ki study amasung ahum suba phase ki study gi warol pikhalagani ahum suba phase ki sangyang hayang phawbada loiraba yai ngasi asi Mizoram amasung Arunachal Pradesh na mapung phaba raijya oikhiba numitni Rashtrapati Ramnath Kovind Uparashtrapati M Venkaiah Naidu Pradhan Mantri Narendra Modi Griha Mantri Amit Shah amasung Information amasung Broadcasting Mantri Prakash Javadekar na Mizoram amasung Arunachal Pradesh ki miyamda numit asiga mari lenana yaifa paujel piri
1948 ki ngasi gi numit asida Arunachal Pradesh amasung Mizoram mapung phaba raijasing oikhibani. Pradhan Mantri Narendra Modi na lakliba ningthokaba numita Assam amasung Nongchu Bengal da chatkani. Assam gi Dhemaji gi Sila Pathar da pangthokpa thorom amada Sri Modi na oil amasung gas ki maruoiba project sing leba ki miyam da khusinagani. Thorom du da Sri Modi na engineering college sing gi su jatra hungani. Nongchu Bengal gi Hugli da tongan ba railway project ya su Pradhan Mantri na sangagani. Naupara dagi Dakshineshwar yoba metro railway su Pradhan Mantri na sangagani. Kilometer mari meter sama sangba metro rail gi extension asi lupa koti samari humphumari changna semgatpani. Akasbani Imphal dagi pauta biri. Malem da maming chatlaba Khajuraho dance festival ngasi dagi Madhya Pradesh ta hokre masi tha asigi kuntarukta loisingani. Madhya Pradesh ki culture amasung tourism mantri Usha Thakur na festival adu hawdokhi. Festival asida numit khudingi oina numidang pung 3 tagi jagoi utpa hawgani. Nongchu Bengal Vidhan Sabha Mikhal gi yenglaga raijadu da tha asigi kunmanga fawbada Central Force ki company sama kunmanga mathau tawhalagani. Central Force ki company taranithoi dingasi ayuk West Bardhaman jila gi Durgapur da thungkhre. CRPF की कंपनी हुम्फू, BSF की कंपनी कुनमंगा, SSB की कंपनी कुंथ्रा, CISF अमसुंग ITBP की कंपनी मंगा सु राइजदु दा थारक लगनी. मखोइने इरांग थोकन बमफम सिंगाक सेंगनी. राइज पुलिस अमसुंग डिस्ट्रिक्ट एडमिनिस्ट्रेशन की मकोक थोंबो ऑफिशियल सिंगना मखोइ की मतेंग पांगनी. सिक्योरिटी की मियोइ सिंग अदुना CEO दा मखोइ की नोंमगी ओबा रिपोर्ट थागनी. मेंबर्स अनि मरफुदरामरी लेबा नोंगचु बेंगल विधानसभा की मिखल सही असिगी अप्रैल मे दा पांगथोकदबनी. सानाबगी पाउदा ऑल मणिपुर फुटबॉल एसोसिएशन सिंधुना आर्टिफिशियल टफ ग्राउंड दा चथरिबा अहानबा अम्फा कप की ngasi मैचिंग वाफा वांगोय अमसुंग नेसु खुराई पंजल अममम चनदुना ड्रॉ चटख्रे. अतोपा मैच अमदा JSYC अमसुंग KYVO पंजल अनि चनदुना ड्रॉ चटखी. मरीसुबा लमलाई केंद्र विलेज वाइज मेंस ओपन फुटबॉल टूर्नामेंट की विनर LSICA लमलाई न ओइरे. टूर्नामेंट असिगी ngasi सानखिबा फाइनल मैच दा LSICA ना BSU कक्सिंगबु पंजल 3-5 दा थोइखी. LMLCC langmaidong na sinduna chathariba ani suba state level open football tournament ki ngasi sanabada AFC Porompat na AKFC Mantakpu Panjil amasinoda YAISA kaksing na athoi sana FC Waikhongbu Panjil mari amada thoikre. Atopa match amadana Lutur Litan FC amasung Waikhong FC Panjil ani chanaduna draw chatkre. Manipur Hockey na sinduna hayangdagi Nipan Suba State Level Sub Junior Men and Women Hockey Championship Imphal gi Khumal Lampakta leiba Astrotap Hockey Stadium da pangthoklagani. Humphutare Suba Senior Men and Women State Level Kabaddi Championship amasung ahanba MUC State Level Veteran Kabaddi Championship hayangdagi Moirangkampu Union Club ki playground da sanaba hauragani. जम्मू काश्मीर दा उद्योग की लमदा साखर हनबगी दमक अनोबा सेंट्रल सेक्टर स्कीम सरकार न लाउथोखरे. स्कीम असिगी अपुनबा सेनफमना लुपा कोटी 19,900 चमरीनी. मसी सही असिगी अप्रैल अमदगी हौरगा 2023 की मार्च 18 फावबा चनगनी. स्कीम असिगी मपुंग ओइबा पांदमदी जम्मू काश्मीर की सामाजिक अमदी सेल थुमगी फिबम फगत हनबा मियामदा थबक पीबनी. आसाम दा विधानसभा मिखल की मतम नक्सिलकपगा लोइनना राजनीति दल सिंगना मिखल की थरांग तौबा हुनरे. सरकार पाइरिबा बीजेपी की कोर कमिटी की मिफम गुवाहाटी दा पांगथोखी. मिफम अदुदा दल की इलेक्शन इंचार्ज नरेंद्र सिंह तोमार अमसुंग डिप्यूटी इलेक्शन इंचार्ज डॉक्टर जितेंद्र सिंह याउखी. लोइसिलकपदा कोविड-19 दगी ngaktoknaba face mask uppa फुट 6 लापना लेबा खुसा अमदी माइ मिट तरु तनाना थंबा हाइबा असंबा थोंग अहुम सिंगांगना चटपिनबा अमुक हना निंगसिंगजरी. अरोइबदा मरोइबा पाउ अमुक हना मणिपुर दा हौखिबा पुंग 19 दा कोविड की अनोबा केस अहुम थेंगनखी. पॉजिटिव ओइबा मियोय अमता सिखिबगी पाउ लेते. नेशनल एजुकेशन पॉलिसी 2020 चनहनबगी मतांगदा नोंमगी ओइबा ब्रेनस्टॉर्मिंग सेशन अमा ngasi इम्फाल की नेशनल इंस्टीट्यूट ऑफ टेक्नोलॉजी दा पांगथोखरे. प्रधानमंत्री ना हाइरी केंद्र अमसुंग राज्य सिंगना पुन्ना होनामिनादुना कोऑपरेटिव फेडरलिज्म बु हेना अर्थ लेहनगदबनी. लेबाक सिदा हौजिक फावबदा बेनिफिशियरी कोटी अमा 1,08,000 हेनबदा कोविड-19 की वैक्सीन कापखरे. अमसुंग मालेमदा ममिंग चलबा खजुराहो डांस फेस्टिवल ngasi दगी मध्य प्रदेश दा हौखरे. पाउ लोइजरे.